News Nap channel na khwai puno putara nok chawo loinena pungja si oina nutigi phungbo pau sedagi maruwa pau khra khangjari athingba kya gi marakta CM Churachampur chatuna bartegi aroiba thorum yaukhre ai ubada nokliba asina Manipur da tangdu leitaba purakna bagi lambini wai khemsa February 18 phau soitormle lenga ki layeng changsing sitharakliba health department ki ashoibanani tuya security da thajba thamdre haiduna kanto khunjasingna erang hourkkhre Muknariba community singi marakta wari sanarba matamda ingtappa hanjilakani peace thugaiba sing action lokhalagani machinjak puchilaktabana sanga sing kangchi siba yabi phimda lagle association helungi pothok branding tawrabadi hen sakapa ngamgani ijiten artist singi performance na tangdu leitana hingminana bagi paujen piri ajoi malemda masak taliba aikhoi culture ngakpa haibasi mirol asidagi thogdangni bisi gunindro Kuki terrorist sugat pagi thawang yaning da utuna lampen sana ka thida wakat bifan sa thakri nabhana kanba kandem tawrakli rule of law ngak tabana ingtappa porpungam dabani modhusudo mikhalgi matamda isai hagyun batuklasi maywol ni pau sandona mukpijeri athing bakagi mar ta CM Churachampur chatuna bharti aroiba thorum yaukhe kumja 2023 gi May 3 gi Hokhiba irang asina maram oiraga Churachampur da chief minister amuk phabu satpa ngamluraba matung asi chief minister wai khemjana nongthak lambi da Churachampur chatkhe irang asina maram oiraga leikidraba kuki fruki MLA bungjagin baldegi mayimda pangthokpa aroiba mathong mangamda saruk yakhe thoramatu da Manipur da tangdu leitaba karamna purkatagi haiba haina paumi amana hangba wahangi pakumda chief minister na nahangna ai ubada nokliba sina tangdu leitaba prongna bagi lambini haina phangdokre Kumja 2023 gi May 3 Churachampur Makedagi kuki Furki Miyam Hogtuna Maki Domda Laiba Meitei Furki Yung Kai Thuga Yankhaiba Amachung Mai Thaba Hogtuna Tholokibi Irang Asida Thangnaba Numit May 4 da Warishin Amapurunaba Chief Minister Yawa Mifam Saruk Yawn Baga Hankibda Miyam Mopna MLA Bungjangin Barte Aruba Film da Sokpadagi Matam Sang Laying Dona Lakibani Maduda Laying Bangam Dabadagi Sahi Asigi February kunda Gurugram da laiba Medanta Hospital da laikanaba ngamdana laikidabani mahal laikidraba matung thawodu da chenaba myoising cherak pidri phoba aroiba mathomam pangtholoi haiduna leraklaba matung lengang yanaba khara lakudagi ngasi mahake aroiba mathomam madu pangthokpani tharomadu da saruk yaraduna yumnam khemchan hai May 30 irang tholaga May 4 da pangthokiba mifamda mahana MLA bunjangin baltigi manakta lemdabadi ngasi tholo asi thongam noidabani mahana board heka bage assembly gi speaker orekpa matam madudagi hawraga baltiga magang asi yamna luna tinar kiba marumni numit adu da mifam loibaga mahana yum halamdrabadi MLA baltina mayum hankiba adu khamlangodabani haina pendaba wafang kya phangtoki Thorum loiraba matung pamuisingna Manipur da tangdu leitaba hanjilangnaba kari lambi leibage haina hangbada nahangna ai ubada noliba sina tangdu leitaba prongnaba lambini haiduna Manipur da tangdu leitaba porokpana chakhotpa porokpa ngamgani haina phangtoki Churachampur da lakpa kari phawbage haina hanglubada yamna nungai Kut Festival ningsingi haina pakhum pikhi Panbe yai ngasi chief minister na Churachampur chatkani haiba pau tabda Churachampur da best of khulai ba laluro UKNA yauna tongan basi susingi maike degi athing bapirk pagaloina Churachampur pumba da shutdown phawbo lakthukiba laikhrabani amarumda ngasi chatkiba chief minister wai khemchan gi Churachampur khongchat kuki human rights council KSRC na akanwa monda kadem tawpagaloina kuki taba mafamda Manipur chief minister lahanba moti lenga puju council asina condemn tawrakli security da thaja ngmdre haiduna kanto khunjasingna erang hourkkhre Nagasing blockade handolo haina kukising na lema khonda kumtharaktuna lambi thingga changchilapa khongjang na maram oiraga army ke manung da laiba kendra bidyalay gi mahiroising mahitamba phanglaktabadagi lema khongli irang thokre security na ngaklaga mahiroising pugani haina piramba thajaba thabakta onthokpa ngamdabadagi kanto sabagi akoibada khundariba maitai amasung naga phruki miyamna Indian army da thajaba laitre haina chauna irang thokre hiramasiga mari lena ngarang dagi huna kanto sabanda irang lairakhiba adugi makha tarakpa oina ngasi miyam adu hortuna irang adu thokibani
irang adugi matanda kendra bidyaloy school gi mahiroi amagi mama laisam tamphana hai kumja 2023 May 3 ki irang dagi hauna mafam asi mahiroi sing school chapada khudong cha da lampen da leba KBK school da batam khat tamhanduna lakhi adu moinamak mahiroi sing asi matik chaba security pidana mahi tamhangani haidana mafam asida amuk tamhanduna lakhibani thasi kun ani dagi kuki nupi singna chathagi balambi thingbi khongjana mahiroi sing asi yauna laim khongda thabak suba simi sing yaw phawa yauna mioi amata changhandana lakhibani adu bulaima khong ami kem da leiba commanding officer amana garang mahiroi sing mungak sendana mahi tamhangani hakhiba matung ina ngasi yung mahiroi sing asi school tamda chalurup su chat pangamdana halakhibada natana miyam da thaja pirangke basio masamuna laklibani thokabani mita oina chalhana raba honarasi haina hairaki maram sing asi leibana kuki nupi san chathariba khonjang asi handoktana mahiroi sing asi mahi tamda free oiji phaw mama oi bising khong chu haloi haina wafam sing phongdoki amaronda khongjang do da saruk yakhibi wilang thumaina hai naga mission tarpu koki khulai paiba singna miha thin hakhi ba thodoka mari lena naga nupi singna koki gi mayok ta changchiliba khongjang bo handona ba mahiroi singda koki singna rauliba khongthang asi yaningde lengak asina namik yankhani thoi mapung phaglaba thodo asi achuba wain puthoktan leiba sikari maram gino athu matamda achuba wain puthoktan mirel singda leiba asi ba hachang singbu aroiba mathong mang pangthon biyo haina lenga gi pungning singsenki February 13 pau choi toromle Wangoi Community Health Center CIC da leiba staff sing February thada 13 pawgi choi tokselamde lenga ki ana laing singda thabak tawriba doctor dagi horgai staff singna pukchen singna thabak tawtabagi mami tare masina lenga ki laing singting sitharlaba masa uribasi health department na yengsinba watpagini department ya shwebeni haina People's United Youth Alliance puya gi maikei dagi thamlagli puya na sindana lamdam masigi mafang kya de leiba ana laing chang koine satuni yengsabagi makha chatharko oina masi wangoi CIC samuro PIC mayang phan PIC amajong hialang PIC da yengsingre yengseng chat aduga mari leinana puya gi wanglo oina nikasana makha tan hai puya na leptana chathariba yengsing khukchat aduda sangchet amna doctor masing chudabagi mathakta mahut sinba nurse amajong staff kya thabak tomba thengnaki maduda sunatana center sing asida leptana chalaigadaba OPD gi matang ka hena sang naidaba mongda chatharamba maduda sunatana attendance register na singba nithina maintain tawdabagi mami sauna tari asumne miyanggi text ai khongwalaga selna tolo piraga thamlaga lenga ki laing changda thamuk puriba doctor nurse amasung staff sena mathong basa khangdana tawning bada tawriba si lenga ki mari neinaba department na miyang changda bagini haiba mek sengde basina ana laing sang si asi sitharakpui masa uhele hana mahangna phongdokki India lenga na kuki terrorist singbu chogatpagi yam thawong yaningda butona lampen sanaka tende mian wakat mifam chathagre amuko poiri leimaron amabha kohar amadi MS ki lamjing makhari lampen supermarket chawkhat thawrang pilu lampen supermarket shops and street vendors welfare association amadi lampel supermarket nupi kathelu na sindona pangthokki wakat mifam adu chathakibani India na semkat pakhune ki lamina terrorism ki thawong chathaduna misam miyang gi lanthom miya mi punjung kai mai thaba khuda tele phalu haiba banner makhana changchin ki bo wakan khongjang adu saruk ya adu lampen supermarket shops and street vendor welfare association gi president ningthaujam leimena hai India amadi Manipur lenga na kuki terrorist sogot pagi thong asi adu ki matik pen do poi state asi oiraliba phiba masil lenga na miya buni thina ngak sen bagi mami taktabana makhoida thajaba leraktre miya ngana tharak liba sentence phocena kuki singi thongbu yengduna leiba achimuk yaningde kuki sena tamthiraba miya mi pun chatharaba phawba India amadi Manipur lenga na action lokhat pangamdribasi nungda karamba agenda leibagino mibu makam kaktuna hatpara chenariba mara leiba ching hoju phawba kari da DP bangamdribano aduga micham miyang gi damuk thongna phan tholaliba mara lektraba arambai tengo gi thomi sumuna kari gi pha pundana mara sijilibano sentence phocena ekhoi micham miyam nga pi sembiba pamdri haiki Wakam Bifamadu Sarya Adun Lampen Supermarket Sokot Thorang Look Nupi Luki General Secretary Ningthojam Sarwas Kumari Nahai Miyang Nganaba Labor Security Force Nan Bisam the Onsen Bagi Thawong Ama Sathar Libsi Akan Mamong the Yaning Day Lamdam Sigi Labor Miyangi Muchina Equibung Apis and beginning have a Tazaraktre Maramaduna Chiba Tanza Sida Misa Miyam Amato in a Punsin and Abba Panaminarasi Hotiki Wenedi Matansi the Paulus in Zere Kwai punang po amukahan ni kai kumna bo seri